Arambai Tengolgi Robin Mangangna update Tawagli Matude. Nakoi Mayamgi Korongan Bakuman Yamna Kanna Nare Urinda Blood Yaure Haukiba Tada Tawgadabu Operation Miyamgi Tabagna Yaman Kibana Ngam Kidre Isur Kurambio Asumna Robin Mangang Kwairapamna update Tawagli. Social media gi tonga tonga page singdagi maroiba update sing lokhocherga ahan bada Manipur update page dagi lokhochage madudi ngasi numijum pung anirom taba matamda Sursanpur PS ki manung chanba ke salbung village da laiba SBI bank ama lut tawkhre mathangda apunba ipau page dagi lokhocherga jiribam usa tholda kuki gi mi leina da yum khara ngarang pung ama makharam adaida Mei Chakhre haiba thodo asi kukina maidai da lan hoba yana ba mai tharambo oirongani haina hairi adubu loina chaka dawdagi mitei singna khara kan bi hore hairi mathangda hauji sugunuda maitai ga kuki ga lona ba khun ani gi marakta AR na phiral angobu yunglaga thanam le hairi makha satharakpada Manipur updates dagi kumbi area da ahing nungthil gi matamda central forcing chatpa thinglagani kumbi ima sing mathangda wa launa hore PS dagi update amasu lakle madudi ngasi ayuki nong nungsita Thawal district ki khongjom da leiba BJP office tekre Manipur update PS dagi ama lokhasagi madudi Indian Meteorological Department na ngasi yam kanba nongle nungsit amadi akha araw yauna nongchugani haina predict tawri section minaji irei chasing asumna thamlagle makha zatharakpada jiri bamda kuki khulai paiba singna saduna thamlamba bunker taragani thoi security force na thugai khre pausi paunel khon pausi digi lokhachabani thogliba lana sida makha tala thohaningda ba thodok thoktana bagi damak security force singna lokholakpa khongthang amagi matungina ngarang nongyai matung pung ama makharom tarakpa matamdagi ngase yuk pung mariga makharom hawa Assam Rifles amasung Jiribam District Police apunba kangbuna Saijang Modbung Village da thiba humbagi thabakta Saijang da kuki khulai paiba singna sadana thamlamba bunker taragani thoi thugai khibaga loinana tongan ba khulai kya phagat pangamle hairi kunthraga mapal suba Assam Rifles amasung Jiribam District Police ki apunba kangbuna sathakiba thiba humbagi drive atuda single barrel taruk 12 ball gi cartridge samag sumna nipan 12 ball gi empty cartridge ama walkie talkie radio set mari bulletproof jacket taret amadi khaw amada haptuna thamlamba tongan no polam sing phagat pangamle hairi paw sina makha tarduna hai ngarang Jiribam gi bekra lamtai khunau dagi miyo ama modbung area da chaluba matamda kuki khulai paiba singna mahakpu pharaga phurakhiba gi thodok thokhraba matungda pawantu phangmadagi Jiribam police amasung kunthraga wapal suba Assam Rifles ki kangbu aduna khudaktagi operation chathaba hokibani hairi panba yabadi mamang thakda su kuki khulai paiba sing oigani haiba singnaba singna Jiribam gi tongan mafam sing nongmai kapsilakwa amasung bom kapsilakpagi thodok sing laikhrabani Jiribam da pamdaba thodok sing thoktanaba security force ki kangbuna akanba section thorang gi thabak lokhatuna laglibani hairi